ꯌꯥꯝꯅ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯁꯤꯑꯦꯝꯅꯁꯨ ꯀꯟꯗꯦꯝ ꯇꯧꯔꯤꯕ ꯀꯁꯣꯝꯗ ꯃꯤꯆꯝ ꯑꯅꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯒ ꯊꯧꯑꯣꯡ ꯑꯁꯤ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤ ꯑꯦꯟ.ꯑꯥꯏ.ꯑꯦꯗ ꯁꯤꯟꯅꯔꯒꯅꯤ ꯍꯥꯏꯅ ꯁꯤꯑꯦꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯁꯨ ꯀꯃꯥꯏꯅ ꯌꯦꯡꯕꯤ? ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤꯁꯤ ꯑꯩꯈꯣꯏ ꯈꯔ ꯍꯟꯖꯜꯂꯛꯑꯦ ꯃꯍꯧꯁꯥ ꯇꯧꯔꯝꯕ ꯑꯗꯨꯒꯤ ꯚꯥꯏꯂꯦꯟꯁꯀꯤ ꯆꯥꯡꯗꯨ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯁꯥꯟꯇꯤꯁꯤ ꯇꯞꯅ ꯇꯞꯅ ꯍꯟꯖꯜꯂꯛꯄꯒꯤ ꯃꯃꯤ ꯑꯃ ꯂꯥꯛꯑꯦ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯧꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇ꯭ꯔꯁ ꯕꯤꯜꯗꯤꯡ ꯃꯤꯖꯔꯁ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯃꯥꯡꯅꯔꯨꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯀꯨꯀꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯩꯇꯩ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯎꯅꯕ ꯑꯗꯒꯤ ꯊꯦꯡꯅꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯦꯟꯅꯕ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯁꯦ ꯄꯥꯎ ꯐꯥꯎꯗꯣꯛꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯇꯉꯥꯏ ꯐꯗꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯂꯩꯉꯥꯛꯇ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯛꯄ ꯑꯗꯨꯒꯤ ꯇꯥꯡꯀꯛ ꯀꯌꯥ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯩꯈꯣꯏ ꯃꯇꯝ ꯈꯔ ꯂꯩꯅꯔꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯁꯄꯤꯁꯤꯌꯁ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤ ꯗꯤꯇꯔꯃꯤꯅꯦꯠ ꯑꯣꯏꯕ ꯑꯩꯈꯣꯏ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯆꯠꯊꯔꯛꯄ ꯃꯥꯟꯕ ꯑꯗꯨꯝꯕ ꯊꯧꯑꯣꯡꯗ ꯑꯩꯈꯣꯏ ꯚꯥꯏꯂꯦꯟꯁꯀꯤ ꯊꯧꯑꯣꯡ ꯈꯔ ꯑꯩꯈꯣꯏ ꯆꯠꯊꯔꯛꯄ ꯍꯟꯗꯛꯁꯤ ꯊꯦꯡꯅꯔꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯒꯤ ꯁꯤꯁꯤꯗ ꯑꯉꯥꯡ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯅ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯄ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯗꯨꯒꯤ ꯅꯦꯅꯥ ꯇꯥꯗꯕ ꯏꯚꯟ ꯑꯩꯈꯣꯏ CRPFꯀꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ CRPF ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤ ꯃꯐꯝꯗꯣ ꯉꯥꯛꯁꯦꯟꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯗꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯁꯥꯎꯅꯔ ꯃꯤꯌꯥꯝꯅ CRPFꯀꯤ ꯀꯦꯝꯗ ꯆꯪꯁꯜꯂꯨꯕꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯛꯁꯦꯁꯤꯞ ꯑꯣꯏꯕ ꯌꯥꯝꯅ ꯑꯟꯋꯥꯔꯦꯟꯇꯦꯠ ꯑꯣꯏꯕ ꯑꯗꯨꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟꯗꯕ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯕ ꯃꯥꯟꯕ ꯊꯧꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯤꯑꯣꯏ ꯑꯍꯨꯝ ꯂꯩꯈꯤꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯀꯁꯣꯝ ꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯜ ꯏꯅꯥꯎ ꯑꯅꯤ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯅꯤ ꯆꯤꯡꯅꯕ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯍꯥꯠꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯂꯩꯉꯥꯛꯁꯤꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯑꯆꯧꯕ ꯆꯦꯂꯦꯟꯖ ꯑꯃꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯄꯗ ꯌꯥꯝꯅ ꯑꯆꯧꯕ ꯁꯥꯟꯇꯤ ꯍꯟꯖꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯌꯥꯔꯣꯏ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯆꯥꯟꯅ ꯆꯤꯟꯅꯕ ꯁꯛꯇꯝ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯝꯕ ꯋꯤꯂꯤꯡꯅꯦꯁꯀ ꯂꯣꯏꯅꯅ ꯄꯥꯡꯊꯣꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣই ꯈꯠꯅ ꯆꯩꯅꯕꯒꯤ ꯌꯥꯅꯗꯕ ꯀꯩꯅꯣꯁꯦ एनवायरमेंट से मसी कंटिन्यूटी में थमदब यारोय मदुगी पांडमदु करिगुंबा खरा फंगननबगा मरी लेनरंबसु याइको अदुमाइना खन सैनबगी सिचुएशन से सांगथना लेननबगी संगना थोंगनब यातना लेरिबा सिचुएशन से सांगथना लेनबगी मदुगी वाखलोंदा मियंग अमसुंग पांडम थमकाना सथरकपा मानबा अदुम यामना मबुक सेपपा अदुंबा थबक थोंग अमनि हायना खोइना लौबा याय अदु मतंगसिदा खोइना निंगबा काइबा हाइगद्रा मतंगसिदा खोइना याम नुंगाइत्रि वाफमदे लेंगाक्सिना सिगुंबा चैलेंजेस सिंगसे हुजिंग लाइबा अनौबा चैलेंजेस सिंगसिदा कमाइना दिल तौरिबगे हाइबा सिगी पोटसिनेबा खोइदा यामना मियामदा यामना अचौबा कनो वाहंग अमा हुजिं हुजिं ओइरैसे लेंगाक्सिना सिगुंबा शांति थुगाइबा मणिपुर लेमिनरिबा कांगलुप फुरुप मयामगी नुंसी चानबा हंजलकनबा होनबदा थुगाइबा अदुगा लोइनना लमदम सिरेसिरा वायलेंस की कैंपेन अमा मखाताना सथननबगी थोंग अमा इफोंग फोंगना सथरकबा सिगी थोंग सिरेसिरा लेंगाक्सिगी लेरिबा लॉ एनफोर्सिंग एजेंसी सिंग लॉ एनफोर्सिंग एस्टैब्लिशमेंट सिंगनको मसेसिदा उटलिबा रेस्पॉन्स से मसियामना पुनिंग पेनिंगाई ओइदबा रेस्पॉन्स अमनी द हौजिकसु सिरेसिदा आयदम समथजगेको एनआईए दे इन्वेस्टिगेशन तोहनगनी हाय वाफम अमा हाइरिसे मसियामने इलॉजिकल ओइबा अदुगा मसागी दायित्वदगी रेस्पॉन्सिबिलिटीदगी थैथोंननबा मियामना लाकदबा मद्रिदा वाहंग मियामसे मसिसि डाइवर्ट तौननबा मानबा मसागी रेस्पॉन्सिबिलिटी दुगी रिलीफ फंगनबा मानबा अवॉइड तौननबा होनबा मानबा सोमा थोंगमनी लेंगाकना मणिपुर की लेरिबा पुलिस फोर्स से मागी चपचाबा
ꯑꯩꯈꯣꯏꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯗꯨꯒ ꯐꯤꯕꯥꯟ ꯅꯨꯡꯗ ꯄꯤꯔꯤꯕ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯁꯤ ꯁ꯭ꯇꯦꯠ ꯂꯤꯁꯀꯤ ꯁꯕꯖꯦꯛ ꯑꯃ ꯑꯣꯏꯅ ꯄꯤꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯌꯨꯅꯤꯐꯥꯏꯠ ꯀꯃꯥꯟ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯀꯩꯅꯣꯁꯦ ꯆꯞ ꯆꯥꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯝꯃꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯐꯣꯔꯁꯁꯦ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯖꯅ ꯃꯁꯤ ꯔꯤꯑꯦꯛꯇꯤꯚꯦꯠ ꯇꯧꯕ ꯑꯗꯨꯒ ꯔꯤꯁꯇ꯭ꯔꯦꯡꯗꯅꯤꯡ ꯇꯧꯕ ꯑꯗꯨꯒ ꯃꯥꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯗꯨꯝꯕ ꯏꯀ꯭ꯋꯤꯞꯃꯦꯟꯕꯨ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯤꯐꯟꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯔꯤꯕ ꯃꯦꯟ ꯄꯥꯋꯔꯕꯨ ꯑꯣꯏꯔꯣ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯍꯧꯖꯤꯛꯀꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤꯒꯤ ꯊ꯭ꯔꯦꯠꯁꯦ ꯃꯁꯤꯒ ꯄ꯭ꯔꯣꯄꯣꯔꯁꯅꯦꯠ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯅꯧꯅ ꯑꯩꯈꯣꯏ ꯔꯤꯚ꯭ꯌꯨ ꯇꯧꯔꯒ ꯁꯦꯝꯒꯠꯀꯗꯧꯕꯅꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯃꯐꯝꯁꯤꯡꯁꯤꯗ ꯆꯞ ꯆꯥꯅ ꯁꯦꯀꯨꯔꯤꯇꯤꯒꯤ ꯀꯛ ꯂꯥꯛꯄ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯐꯥꯎꯕ ꯏꯚꯟ ꯀꯛꯆꯦꯡ ꯆꯠꯄ ꯐꯥꯎꯕ ꯌꯥꯝꯅ ꯐꯖꯅ ꯃꯣꯅꯤꯇꯔ ꯇꯧꯕ ꯉꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯦꯀꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯁꯔꯚꯤꯂꯦꯟꯁꯁꯦ ꯌꯥꯝꯅ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯁꯇꯣꯜ ꯇꯧꯅꯅꯕ ꯆꯞ ꯆꯥꯅ ꯃꯗꯨ ꯑꯣꯄꯔꯦꯠ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯊꯕꯛꯇꯩꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯪꯁꯤꯟꯒꯗꯕꯅꯤ ꯑꯗꯨꯒ ꯂꯣ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯑꯥꯏꯟ ꯊꯨꯒꯥꯏꯕ ꯑꯗꯨꯒ ꯂꯝꯗꯝꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯅꯅꯕ ꯚꯥꯏꯂꯦꯟꯁ ꯇꯧꯅꯅꯕ ꯍꯣꯠꯅꯕ ꯁꯤꯒꯨꯝꯕ ꯏꯂꯤꯃꯦꯟꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯁ꯭ꯄꯤꯗꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯁ꯭ꯇꯦꯠꯀꯤ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯛ ꯂꯥꯛꯁꯟꯕ ꯉꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯉꯥꯛꯁꯤꯅ ꯑꯗꯩꯗ ꯇꯔꯟ ꯑꯞ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯗꯨꯒ ꯁꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯀꯥꯟꯗ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯟꯅꯔꯦ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯟꯅꯔꯦ ꯍꯥꯏꯕꯁꯦ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯅ ꯁ꯭ꯇꯦꯠ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯦꯠꯀꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯦ ꯃꯁꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯦꯟ ꯑꯥꯏ ꯑꯦ ꯁꯤꯟꯅꯔꯀꯥꯟꯗ ꯃꯗꯨ ꯆꯞ ꯆꯥꯕ ꯃꯗꯨꯒꯤ ꯀꯩꯅꯣ ꯑꯣꯏꯒꯗꯣꯔꯤꯕ꯭ꯔꯥ ꯁꯣꯂꯨꯁꯟ ꯑꯣꯏꯒ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯖꯁꯇꯤꯁꯇꯨ ꯐꯪꯒꯗꯣꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯃꯥꯡꯗ ꯍꯧꯈꯤꯕ ꯑꯗꯨꯝꯕ ꯃꯇꯝꯗ ꯏꯟꯁꯤꯗꯦꯟ ꯃꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯈꯤꯕ ꯀꯌꯥ ꯑꯃꯅꯤꯀꯣ ꯑꯗꯨꯝꯕ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯈꯤꯕꯁꯤꯡꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 2-3ꯒꯤ ꯃꯃꯥꯡꯗ ꯁꯤꯟꯅꯈꯤꯕ ꯀꯦꯁ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯗꯕꯁꯨ ꯌꯥꯎꯔꯤ ꯈꯔ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯑꯗꯨꯒ ꯁꯦꯟꯇꯔꯅꯒ ꯌꯥꯝꯅ ꯀꯟꯅ ꯏꯟꯇꯔꯦꯁ ꯂꯧꯕ ꯑꯗꯨꯝꯕ ꯃꯇꯥꯡꯗꯒꯗꯤ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯈꯔ ꯊꯨꯅ ꯄꯥꯏꯈꯠꯄ ꯂꯩ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯗꯗꯤ ꯑꯗꯨꯝ ꯊꯝꯖꯟꯕ ꯁꯤ ꯕꯤ ꯑꯥꯏꯗ ꯄꯤꯈꯤꯕꯁꯦ ꯑꯗꯨꯝ ꯊꯝꯖꯟꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯕꯤꯗꯕ ꯌꯥꯎꯔꯤ ꯆꯍꯤ 2-3 ꯃꯃꯥꯡꯒꯤ ꯀꯦꯁꯀꯣ ꯑꯗꯣ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯀꯟꯕ ꯌꯥꯝꯅ ꯇꯧꯗ ꯌꯥꯗꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯃꯑꯣꯡ ꯎꯗꯦ ꯑꯦꯟ ꯑꯥꯏ ꯑꯦꯁꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯩꯈꯣꯏ ꯇꯟꯗꯦ ꯃꯥꯟꯗꯦ ꯑꯗꯨꯝ ꯑꯥꯏ ꯋꯥꯠꯁꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯤꯡ ꯀꯩꯅꯣ ꯑꯃꯗ ꯃꯣꯇꯤꯐ ꯑꯃꯗꯀꯣ ꯆꯦꯂꯦꯟꯖꯤꯡ ꯀꯩꯅꯣ ꯑꯃꯗ ꯑꯩꯈꯣꯏ ꯃꯥꯏꯟ ꯁꯦꯠ ꯑꯃꯗ ꯁꯤꯒꯤ ꯄꯣꯠꯁꯤ ꯇꯥꯏꯝ ꯕꯥꯎꯟꯗ ꯁꯤ ꯂꯣꯏꯁꯤꯟꯒꯦꯒ ꯍꯥꯏꯔꯒ ꯊꯕꯛ ꯇꯧꯕꯒꯤ ꯃꯃꯤꯁꯤ ꯇꯥꯗꯦꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠꯅ ꯑꯦꯟ ꯑꯥꯏ ꯑꯦꯗ ꯁꯤꯟꯅꯅꯕꯅꯦꯅ ꯊꯥꯔꯒꯁꯨ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯍꯥꯏꯔꯤꯕ ꯀꯦꯁꯁꯦ ꯃꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯏꯗ ꯁꯤꯟꯅꯔꯛꯄꯁꯤ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯦꯛꯁꯦꯞꯇꯦꯟꯁꯇꯨ ꯂꯩꯔꯕ꯭ꯔꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯉꯁꯤ ꯐꯥꯎꯕ ꯆꯣꯡꯂꯥꯎꯕꯤꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯥꯏꯔꯛꯄ ꯂꯩꯇꯦ ꯑꯗꯨꯒ ꯈꯪꯍꯜꯂꯛꯄꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯈꯪꯕꯁꯨ ꯂꯩꯇꯦ ꯃꯤꯌꯥꯝꯗ ꯃꯈꯣꯏꯅ ꯑꯦꯟ ꯑꯥꯏ ꯑꯦꯅ ꯃꯗꯨ ꯑꯦꯛꯁꯦꯞ ꯇꯧꯈ꯭ꯔꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯍꯧꯔꯦ ꯍꯥꯏꯕ ꯋꯥꯐꯝꯅꯆꯤꯡꯕ ꯃꯤꯌꯥꯝꯗ ꯐꯖꯅ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯇꯦꯛꯅꯤꯀꯦꯜ ꯀꯩꯅꯣꯁꯤꯡꯗꯣ ꯃꯌꯥꯝꯗ ꯈꯪꯍꯟꯗ꯭ꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯞ ꯆꯥꯅ ꯂꯩꯔꯦ ꯇꯧꯔꯦ ꯑꯩꯈꯣꯏ ꯀꯌꯥꯝ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯦ ꯈꯣꯠꯆꯜꯂꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯅ ꯍꯥꯏꯒꯗꯕꯗꯣ ꯃꯗꯨꯒꯤ ꯋꯥꯐꯝ ꯂꯩꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯦ ꯈꯣꯠꯂꯦꯒ ꯍꯥꯏꯕꯅꯆꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯩꯈ꯭ꯔꯦꯀꯣ ꯌꯨ ꯀꯦ ꯑꯦꯟ ꯑꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯥꯔꯇꯤ ꯑꯃꯒꯤ ꯑꯩꯈꯣꯏ ꯆꯣꯡꯂꯥꯎꯕꯤꯒꯤꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯆꯞ ꯆꯥꯅ ꯃꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯥꯔꯤꯕ ꯃꯤꯁꯤꯡꯗꯣ ꯆꯦꯟꯅꯔꯦ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯊꯕꯛꯁꯤꯡꯁꯤ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯄ꯭ꯂꯥꯟ ꯇꯧꯕꯅꯤ ꯁꯤꯒꯤ ꯃꯣꯇꯤꯞꯇ ꯇꯧꯔꯝꯕꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯈꯛ ꯃꯤꯌꯥꯝꯗ ꯂꯩꯔꯤꯕ ꯑꯗꯨꯝꯕ ꯀꯩꯅꯣꯁꯦ ꯒ꯭ꯔꯦ ꯑꯦꯔꯤꯌꯥꯗ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯆꯃꯝꯅꯔꯒ ꯂꯩꯔꯤꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯀꯣꯛꯍꯟꯕꯤꯕ ꯈꯣꯠꯍꯟꯕꯤꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯂꯤꯇꯥꯟꯒꯤ ꯏꯟꯁꯤꯗꯦꯟꯁꯦ ꯑꯩꯈꯣꯏꯒꯤ ꯀꯁꯣꯝꯒꯤ ꯁꯤꯁꯤꯗ ꯑꯅꯤ ꯁꯤꯁꯤꯗ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯁꯦ ꯃꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯁ꯭ꯇꯦꯠꯀꯤ ꯄꯨꯂꯤꯁꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯅꯦꯕ ꯑꯍꯥꯟꯕꯗꯀꯣ ꯑꯗꯩ ꯑꯅꯤꯁꯨꯕꯗ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯄꯥꯏꯈꯠꯂꯤꯕ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯦꯁꯤꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯊꯥꯖꯕ ꯍꯟꯖꯤꯟꯅꯅꯕ ꯚꯥꯏꯂꯦꯟꯁ ꯇꯧꯅꯗꯅꯕꯒꯤ ꯑꯗꯨꯝꯕ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯅꯔꯤꯕ ꯃꯥꯒꯤ ꯗꯤꯄ꯭ꯂꯣꯃꯦꯇꯤꯛ ꯑꯣꯏꯕ ꯑꯦꯄ꯭ꯔꯣꯆꯇꯣ ꯃꯗꯨ ꯐꯦꯜ ꯑꯣꯏꯔꯕ꯭ꯔꯥ ꯃꯥꯏ ꯄꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯁꯤꯗꯩꯁꯤꯗ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ
ꯀꯥꯡꯂꯨꯞꯁꯤꯡ ꯁꯤꯒꯤ ꯁꯄꯣꯁ ꯇ꯭ꯔꯣꯡꯂꯥꯎꯕꯤꯒꯤ ꯍꯥꯏꯔꯤꯁꯦ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯀꯨꯀꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯅ ꯑꯩꯈꯣꯏ ꯃꯣꯏ ꯀꯨꯀꯤ ꯆꯦꯟꯅꯗꯦꯅ ꯁ꯭ꯇꯦꯠꯃꯦꯟ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯂꯩ ꯑꯗꯣ ꯃꯁꯤꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯅꯦꯕ ꯀꯨꯀꯤ ꯆꯦꯟꯅꯗꯦ ꯍꯥꯏꯔꯤꯕ CSOꯁꯤꯡꯁꯤꯅ ꯀꯨꯀꯤ ꯆꯦꯟꯅꯗꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯡꯅ ꯁꯔꯇꯤꯐꯥꯏꯠ ꯇꯧꯕ ꯉꯝꯃꯕꯅꯣ ꯀꯌꯥꯝ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕ ꯉꯝꯃꯕꯅꯣ ꯍꯥꯏꯕꯁꯦ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯒꯗꯕꯅꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯃꯗꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤꯁꯤꯁꯨ ꯑꯃꯨꯛꯀ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀꯁꯣꯝ ꯁꯤꯁꯤꯗ ꯁꯥꯏꯠꯇ ꯊꯣꯛꯏꯕ ꯁꯤꯁꯨ ꯀꯨꯀꯤ ꯆꯦꯟꯅꯗꯦꯅ ꯑꯃꯨꯛꯀ ꯀꯨꯀꯤꯒꯤ ꯂꯨꯞ ꯈꯔꯅ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯐꯝ ꯎꯏꯌꯦꯕ ꯁꯤꯁꯨ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯏꯕꯁꯤꯡꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯊꯛꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯒꯗꯕꯅꯤ ꯃꯣꯏꯅ ꯀꯨꯀꯤ ꯆꯦꯟꯅꯗꯦꯅ ꯁ꯭ꯇꯦꯠꯃꯦꯟ ꯄꯤꯕ ꯉꯝꯃꯤꯁꯤ ꯃꯁꯤ ꯀꯌꯥꯝ ꯌꯥꯝꯅ ꯁꯦꯡꯅ ꯈꯪꯅꯕꯅꯣ ꯀꯨꯀꯤ ꯆꯦꯟꯅꯗꯦ ꯍꯥꯏꯕꯁꯦ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯃꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯑꯔꯣꯟꯕ ꯁꯨꯝ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯁꯨꯝ ꯇꯧꯔꯒ ꯆꯦꯟꯅꯗꯦ ꯍꯥꯏꯕꯒꯤ ꯂꯥꯜꯂꯣꯡꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯃꯈꯣꯏꯁꯨ ꯅꯠꯇꯕ ꯀꯅꯥꯁꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯃꯁꯛ ꯂꯣꯠꯄ ꯑꯩꯈꯣꯏꯒꯤ ꯁꯥꯟꯇꯤꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯥꯟꯇꯤꯒꯤ ꯄꯤꯁꯀꯤ ꯍꯥꯐꯤꯁ ꯍꯟꯖꯜꯂꯛꯄꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯁꯤꯁꯤꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯄꯥꯝꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯑꯦꯂꯤꯃꯦꯟ ꯃꯄꯥꯟꯒꯤ ꯀꯣ ꯀ꯭ꯔꯣꯁ ꯕꯣꯔꯗꯔ ꯍꯥꯏꯇꯥꯔꯦ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯔꯁꯤꯅꯔꯤ ꯑꯦꯂꯤꯃꯦꯟꯁꯤꯡ ꯌꯥꯎꯔꯕꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯝꯕ ꯀꯩꯅꯣꯁꯤꯡꯒꯤ ꯑꯩꯈꯣꯏ ꯈꯨꯠ ꯌꯥꯎꯔꯕꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯃꯗꯤ ꯃꯤꯁꯇꯔꯤꯌꯁ ꯑꯣꯏꯕ ꯃꯣꯏ ꯆꯦꯟꯅꯗꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯠꯂꯛꯑꯕꯅꯤꯅ ꯁ꯭ꯋꯥꯏꯗ ꯀꯩꯅꯣꯝꯗꯤ ꯂꯩꯌꯦꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯂꯦꯟꯖꯦꯁ ꯑꯃ ꯂꯩꯌꯦꯕ ꯌꯥꯝ ꯆꯥꯎꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯃꯤꯌꯥꯝꯗ ꯃꯁꯤꯒꯤ ꯆꯃꯝꯅꯕꯁꯤ ꯀꯣꯛꯍꯟꯒꯗꯧꯕꯅꯦꯕ ꯀꯅꯥꯅꯣ ꯇꯧꯔꯤꯁꯦ ꯀꯔꯤꯒꯤ ꯇꯧꯔꯤꯅꯣ ꯑꯗꯨꯒ ꯀꯔꯤ ꯇꯧꯕꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯈꯪꯒꯗꯧꯕꯅꯦꯕ ꯑꯗꯨꯅ ꯁꯨꯝꯕ ꯃꯌꯥꯝꯁꯤꯒꯤ ꯑꯍꯣꯕꯁꯦ ꯂꯩꯉꯥꯛꯇ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤ ꯊꯝꯅꯤꯡꯉꯤ ꯃꯁꯤ ꯂꯩꯉꯥꯛꯇ ꯀꯩꯅꯣꯒꯤ ꯋꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯀꯔꯤꯒꯤ ꯑꯣꯏꯕ ꯃꯣꯇꯤꯞꯇ ꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡꯁꯦ ꯂꯩꯉꯥꯛꯇ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯍꯥꯏꯔꯤꯁꯦ ꯂꯩꯉꯥꯛ ꯑꯃ ꯄꯥꯜꯂꯗꯤ ꯂꯩꯄꯥꯛꯁꯤꯒꯤ ꯃꯄꯨ ꯃꯈꯣꯏꯅꯤ ꯃꯈꯣꯏꯅ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯄꯋꯥꯔꯅꯤ ꯃꯈꯣꯏꯒꯤ ꯖꯨꯗꯤꯁ ꯀꯩꯅꯣꯗ ꯂꯩꯕꯅꯤ ꯀꯣꯔꯠ ꯌꯥꯔꯗꯇ ꯂꯩꯕ ꯑꯗꯨꯝꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕꯀꯣ ꯁꯤꯒꯤ ꯃꯤꯖꯔꯁ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯋꯥꯐꯝ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗ ꯑꯩꯈꯣꯏꯗꯤ ꯕꯣꯜꯁꯦ ꯃꯣꯏꯗ ꯀꯥꯎꯔꯛꯄ ꯇꯥꯕꯅꯤ ꯃꯣꯏꯗ ꯋꯥꯍꯪ ꯍꯪꯉꯛꯄ ꯇꯥꯕꯅꯦꯕ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ